Maibu thoibi kaisamna taramna oksabaga loinana ikoknona khurumjari. Ngasisu mahosagum mayamgidamakta yamna nungairaba wari macha ama puduna laksari. Wari asibu thabirakpana sanam thabam Monica. Hausik mayamgi maphamda wari asi khudol tamjari mayam punna taminarasi. Saurel Kulgi pukri mapala duda phamduna magi nungsinazabit thambalga wari tauri. Thambal akoyani karom kan siensi hari matam khra ngai ko ta Saurel. Aine yumda matam khra lekhigi. Saurel thambalgi waduda angang masagumna makong kantu leimai da thinduna. As yumda lekhigi na kayam koina nang na yumda lekhigi hari. Ek polakpadagi nang na yumda leibda pienjip. Aidi athubada akoini siendaba yaro hari si. Aidi yaro si ko. Haima. Kaina ta Saurel nakhonga thiladana angang masa tongna yam yengningde ko. Minaga ukraga Saurel do nampakta angang masa tongna makhong thilaga kap lehrena ai haina jasani. Hai haina jasanu. Molo aigise thamoi changpai manam tawri. Thamba nangbo karom kanda akoini siensi hai ruai. As ta Saurel nang sidiba wakal yam thasade da. Aigi mungi phibam nang sukhangliba natro. Aise noigumba nungai phabi mungi masana ti luhungba uphagi dongna. Hausiki matamda luhungba mada sangliba selsingse aigidi ai isana puthoksa manatana kanana puthokpini. Aduna ai awut putung sinkigi. Ikutta luhungba mada sangadaba selda lechi phawba chenna songba ngamkhiroi. Sel yorabadi ai noi puthokani haidana. Sel puthoki so ama yadi. Nupada ki sel lawdu luhunggadaba thambaldo ai tinate khangaba. Ai aduda khang luhunggi sel pumba aina puthokani. Aduna khoini athobi sel asi harisini. Asi haina nido amana sel asi hai amana senba ngamkhiroi haina marai tawri. Makoi anina ngasaidagi wari tawribado lakna yengliba khomba madi mapira chena mifam hongda anidugi matau yengli. Khomba mana thambalbu angang oiringaidagi hauna yamna nungsijarakpani. Adubu mahakna maisonba pakhang ama oirubana nungsi haina phongdokpa ngamda lairingai thambal adu Saurelga nungsinabana hankibani. Khombana thambal amadi Saurelda yengduna lairibada ubada matau pamelba. Kai masana yadam nabi phabiraga laubadongna nangna susu kaplibadu. Nati kaino nang ngawrbi ta. Chiklana khombaibo nangama kapchet boy nek torodana nupa yamanjate ko nungsi haina di so ai aduga su min nungsi wari saburaga kapnaga su tawri. Napi ba muibo hayengwai ai sibda kapnab thamjil nangi napi do. Pamilna adune aisi pamadi pami nungsiradi nungsire ko ayo. Thambalni yada yadragana ikoina itaugi nabak thambalse phabiraga loi. Aduga pagi Saurel haibasina mora dhanjilaga turelda kok langthokra loi. Mina khangnaraknagana nangnanina ko haibiraga loi suklai sibo. Khomba mamit adu phairam matau pamelda yenglaklammi. Pamelna mana ni kaso haining jima mamit ka phaini yengadana. Chekladu taha makut ka to thinduna yenguni tau khomba magi Saurel haibase nampaksida iroi luwa usadana tharo olibase. Kaginu mana tharo olisiba managa naga charan tawrisa. Pamelna taningde nanga naga sababu lapakto onab. Cheklana magi mongsidani ai narise natraga magi sibo thambal naga toknarase haibirabasa. Oine adugumba mahairamdo male magi matose yam sako male. Adumna maharadi ikoi itaw khombadi laibok phabani kai. Itaw khomba nang laibok sangyeng ubu yare he. Kainaro he noinida kainaro noini kainaro. Somtana Saurel thambal selasi haibadi yade haina lampaka tuda ona thoina ningai tawri. Aigi thamoi chaeba aigi thamoi pro chaeba thamba nang chilasi wane. Ta Saurel nang lampaksida yam oningbra ha. Nana kongtuda timpaka kwaisang nan siba tari haiwani nang adudi akuni selasi. Yam seningadi nang natatik sel ai sukam ngam. Nangi dugi wari tudanyeba aigi thamoi sida ta sona thimbugum tawribasi. Ai buitanda kamai sidino ha angawi nangbo. Ni si phagi dongna. O ai na hai sisu phagi nate ai sen bangam kiroi. Ado ai yum sang lagi thengi matamsi nangnya lampak tu tharo olaga lehuruna. Ngai ko chaki bayayo chap bai na kiseba. Masin pisi awoi bai ke saki. Thamba ngai khoi bani. Thamba
ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯆꯥꯎꯔꯦꯜꯅ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯈꯤ ꯆꯥꯎꯔꯦꯜꯁꯨ ꯊꯝꯕꯥꯜꯅ ꯆꯠꯈ꯭ꯔꯕꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯆꯥꯎꯔꯦꯜ ꯃꯥꯅ ꯊꯝꯕꯥꯜꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯇꯛꯄꯗꯤ ꯂꯦꯞꯂꯝꯗꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯥꯅꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯅ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯝꯗꯦ ꯆꯩꯔꯛ ꯑꯁꯤꯗ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯏꯕꯦꯝꯃ ꯇꯥꯊꯣꯠꯅ ꯊꯝꯕꯥꯜꯕꯨ ꯄꯨ ꯄꯥꯡ ꯁꯨꯗꯦ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯗ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯏꯃꯨꯡꯁꯦ ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕ ꯏꯃꯨꯡꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯂꯥꯏꯔꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯗꯅ ꯅꯪꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯊꯣꯛ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅꯅꯦ ꯃꯌꯨꯝ ꯆꯠꯂꯒ ꯉꯥꯡꯂꯨꯕ ꯁꯣꯏ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯦꯜ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯥꯅꯤꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯀꯥꯏꯅꯗ꯭ꯔꯕ ꯑꯩꯅ ꯃꯌꯨꯝ ꯆꯠꯂꯒ ꯍꯦꯛ ꯉꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯇꯥꯊꯣꯠꯅꯗ꯭ꯔꯦ ꯌꯦꯡꯉꯨꯅ ꯑꯗꯨꯕꯨꯗꯤ ꯑꯁ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤꯕ ꯅꯪꯁꯦ ꯃꯤꯕꯨ ꯂꯥꯏꯔꯔꯦ ꯄꯨ ꯄꯥꯡ ꯁꯨꯗꯦ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯁꯤꯡꯗꯤ ꯃꯆꯥꯒꯤ ꯃꯃꯧꯗꯣ ꯂꯥꯏꯔꯒꯦꯔ ꯄꯨ ꯄꯥꯡ ꯁꯨꯒꯦꯔ ꯁꯨꯔꯣꯏꯒꯦꯔ ꯃꯤ ꯐꯔꯗꯤ ꯌꯥꯔꯦ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯁꯤꯗꯩꯁꯤꯗ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯏꯖꯠ ꯇꯧꯅꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯋꯥꯅꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯠꯈ꯭ꯔꯕ ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕ ꯏꯃꯨꯡꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧꯕꯨ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯃꯧ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯥꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯖꯠꯁꯦ ꯃꯌꯦꯡ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯥꯒ ꯌꯥꯝ ꯊꯨꯅꯅꯦ ꯂꯥꯞꯊꯣꯛꯅ ꯑꯣꯏꯗꯅ ꯑꯩꯅꯦ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩꯈꯣꯏꯁꯦ ꯏꯖꯠ ꯑꯃꯗ ꯂꯩꯔꯤꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯏꯃꯥꯒꯤ ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯍꯦꯜꯂꯤ ꯑꯩꯅ ꯇꯥꯅꯤꯡꯗꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯏꯖꯠ ꯂꯩꯕ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯅꯠꯇꯦ ꯏꯖꯠ ꯂꯩꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯗꯨ ꯈꯛꯇꯔ ꯏꯖꯠ ꯂꯩꯕ ꯍꯥꯏꯔꯤꯕꯁꯤ ꯏꯖꯠ ꯂꯩꯕ ꯍꯥꯏꯕꯗꯤꯅꯦ ꯂꯥꯏꯔꯖꯔꯁꯨ ꯆꯔꯥ ꯅꯥꯝꯇ ꯆꯥꯔꯕꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯂꯩꯇꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯉꯝꯕ ꯃꯤꯗꯨꯅꯤ ꯏꯖꯠ ꯂꯩꯕ ꯍꯥꯏꯔꯤꯕꯁꯤ ꯏꯃꯥꯒꯨꯝꯕꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤꯜꯂꯒ ꯑꯩꯗꯤ ꯏꯖꯠ ꯂꯩꯕꯤꯅꯤ ꯑꯩꯗꯤ ꯏꯖꯠ ꯑꯃꯗꯤ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯈꯨꯜꯗ ꯃꯤ ꯋꯥ ꯉꯥꯡꯕ ꯈꯣꯏꯁꯨ ꯆꯠꯄꯗꯣ ꯅꯠꯇꯤꯌꯦ ꯏꯖꯠ ꯂꯩꯕ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯈꯠꯅꯔꯤ ꯆꯥꯎꯔꯦꯜ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯃꯃꯥꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯝꯕꯥꯜꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯉꯥꯡꯂꯨꯔꯕꯗꯤ ꯃꯥꯒ ꯊꯝꯕꯥꯜꯒ ꯁꯣꯏꯗꯅ ꯀꯥꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯝꯕꯥꯜꯕꯨ ꯅꯝꯗꯅ ꯃꯥꯅ ꯆꯦꯜꯂꯝꯃꯤ ꯇꯥꯊꯣꯠ ꯃꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯥꯏꯔꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤ ꯇꯥꯊꯣꯠ ꯃꯆꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯅꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯔꯦꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯂꯦꯞꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯅ ꯂꯧꯕꯨꯛꯇ ꯃꯃꯥꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯈꯣꯝꯕꯗꯨ ꯌꯨꯞ ꯇꯞꯇꯥ ꯃꯈꯩ ꯉꯥꯎꯗꯨꯅ ꯊꯝꯕꯥꯜꯒꯤ ꯂꯝꯕꯤ ꯊꯠꯂꯛꯂꯝꯃꯤ ꯊꯝꯕꯥꯜ ꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯍꯩꯅꯗꯕ ꯐꯥꯎꯖꯩ ꯈꯣꯝꯕ ꯃꯔꯣꯜ ꯃꯔꯤ ꯐꯥꯏ ꯐꯥꯏꯅ ꯊꯝꯕꯥꯜ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯂꯧꯕꯨꯛꯇ ꯏꯃꯥꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯉꯥꯏꯈꯣ ꯄꯔꯦꯒꯤꯗ ꯆꯥꯈꯤꯁꯤ ꯊꯥꯈꯣꯝꯕ ꯀꯣꯟꯅ ꯁꯥꯔꯁꯤ ꯑꯩ ꯊꯦꯡꯂꯦ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯁꯣꯟꯕꯤ ꯄꯥꯈꯪ ꯑꯗꯨ ꯌꯨꯒꯤ ꯃꯌꯥꯏꯅ ꯑꯐꯕꯇ ꯈꯟꯊꯗ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯝꯃꯤ ꯀꯩꯅꯣ ꯇꯥꯈꯣꯝꯕ ꯈꯨꯠꯁꯤ ꯊꯥꯗꯣꯛꯏ ꯁꯨꯛꯊꯥ ꯊꯥꯗꯣꯛꯏ ꯊꯝꯕꯥꯜ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯆꯦꯜꯂꯗꯕꯅꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯇꯥꯈꯣꯝꯕ ꯑꯩꯒꯤ ꯈꯨꯠꯂꯥꯡꯁꯤ ꯊꯥꯗꯣꯛ ꯑꯩꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕꯤꯅꯤ ꯅꯪ ꯅꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛ ꯈꯣꯝꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯣꯝꯕꯅ ꯊꯝꯕꯥꯜꯕꯨ ꯅꯝꯗꯨꯅ ꯆꯦꯜꯂꯝꯃꯤ ꯃꯁꯥꯅ ꯌꯥꯗꯅ ꯅꯨꯄꯤ ꯆꯦꯜꯂꯨꯕꯗꯒꯤ ꯈꯣꯝꯕ ꯈꯨꯜ ꯀꯥꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯆꯩꯔꯥꯛ ꯐꯪꯂꯝꯃꯤ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯏꯕꯦꯝꯃ ꯇꯥꯊꯣꯠ ꯑꯗꯨ ꯊꯝꯕꯥꯜꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯅ ꯂꯩꯕꯒ ꯅꯨꯄꯥ ꯑꯃꯅ ꯐꯥꯔꯨꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯂꯨꯕꯒ ꯃꯆꯥꯅꯨꯄꯥꯗ ꯊꯝꯕꯥꯜꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯣꯛꯅꯕ ꯏꯁꯧ ꯂꯥꯡꯂꯤ ꯑꯩꯗꯤ ꯃꯤꯀꯨꯠ ꯆꯟꯗꯨꯔꯕꯤ ꯋꯥꯊꯣꯛ ꯊꯣꯛꯂꯨꯔꯕꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯃꯨꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯂꯧꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯕ ꯁꯣꯏꯗꯦ ꯑꯗꯨꯅꯅꯦ ꯃꯥꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯏꯊꯟꯇ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯉꯥꯡꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯥꯅ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯆꯣꯡꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯇꯣ ꯃꯤꯈꯨꯠ ꯆꯟꯂꯨꯔꯕꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯃꯕꯨ ꯍꯦꯛꯇ ꯇꯔꯥꯏꯅ ꯃꯤꯒꯤ ꯂꯨꯈꯥꯛ ꯑꯃꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ
ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕ ꯃꯤꯅꯤ ꯁꯥꯒꯩꯁꯤ ꯆꯦꯟꯊꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯑꯁ ꯏꯃꯥ ꯑꯁꯤ ꯑꯩꯅ ꯆꯥꯎꯔꯦꯜ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯇꯥꯟꯊꯣꯠ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯖꯍꯧꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯦ ꯆꯞ ꯆꯥꯔꯦ ꯃꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯣ ꯃꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯗꯅꯕ ꯑꯩ ꯏꯆꯥꯅꯨꯄꯥꯗ ꯍꯤꯒꯥꯏ ꯋꯥ ꯈꯔ ꯌꯥꯝꯅ ꯀꯥꯞꯁꯤꯟꯗꯕ ꯌꯥꯗꯦ ꯂꯥꯏꯁꯤ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ ꯑꯩꯅ ꯃꯗꯨꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯁꯤ ꯎꯕꯗ ꯂꯥꯏꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦꯗꯅ ꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯑꯊꯨꯕꯗ ꯊꯤꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯊꯝꯕꯥꯜꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯍꯣꯡꯂꯛꯇꯨꯅ ꯅꯨꯡꯁꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯊꯝꯕꯥꯜꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯄꯪꯕꯤ ꯊꯝꯕꯥꯜ ꯃꯥꯗꯤ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯇꯕꯅꯤꯅ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯂꯝꯗꯦ ꯆꯥꯎꯔꯦꯜꯁꯨ ꯅꯣꯡꯃꯇ ꯊꯝꯕꯥꯜꯗ ꯄꯥꯎ ꯐꯥꯎꯔꯛꯂꯝꯗꯦ ꯊꯝꯕꯥꯜꯅ ꯎꯅꯁꯤ ꯍꯥꯏꯅ ꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯆꯦꯜꯍꯜꯂꯨꯔꯕꯁꯨ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯊꯝꯕꯥꯜ ꯃꯍꯥꯛꯇꯤ ꯆꯥꯎꯔꯦꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜ ꯃꯇꯥ ꯁꯅꯥꯅꯨꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯆꯥꯎꯔꯦꯜꯒ ꯊꯦꯡꯅꯔꯝꯃꯤ ꯇꯥ ꯆꯥꯎꯔꯦꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ ꯀꯩꯅꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯀꯣꯟꯅ ꯁꯥꯔꯁꯤ ꯀꯩꯒꯤꯅꯣ ꯇꯥ ꯆꯥꯎꯔꯦꯜꯅ ꯑꯩꯕꯨ ꯎꯔꯒ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯇꯥ ꯆꯥꯎꯔꯦꯜꯗ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯁꯨ ꯇꯥ ꯆꯥꯎꯔꯦꯜꯅ ꯎꯅꯁꯤ ꯍꯥꯏꯕꯁꯨ ꯌꯥꯔꯛꯇ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯇꯥ ꯆꯥꯎꯔꯦꯜ ꯊꯝꯕꯥꯜ ꯑꯩꯁꯤ ꯏꯆꯝ ꯆꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯅꯠꯇꯦ ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯅꯥꯜꯒꯤ ꯉꯥꯏꯇꯪ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯗꯨꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯈꯨꯠ ꯆꯜꯂꯨꯔꯕꯤ ꯑꯃꯠꯇ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯎꯗ꯭ꯔꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯒꯤ ꯃꯈꯨꯠ ꯆꯜꯂꯨꯔꯕꯤ ꯑꯃꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗꯦ ꯃꯁꯦ ꯑꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏ ꯑꯩ ꯏꯃꯥ ꯄꯥꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ ꯀꯩꯅꯣ ꯇꯥ ꯆꯥꯎꯔꯦꯜ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯇꯥ ꯆꯥꯎꯔꯦꯜ ꯅꯪ ꯑꯩꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯊꯣꯛꯈꯤꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯁꯤ ꯆꯦꯜꯂꯨꯔꯕꯅꯤ ꯆꯦꯜꯂꯨꯔꯕꯤ ꯑꯗꯨꯅꯗꯤ ꯑꯩ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯥꯕ ꯄꯥꯝꯗꯦ ꯃꯤꯈꯨꯠ ꯆꯜꯂꯨꯔꯕꯤ ꯅꯪꯕꯨ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯂꯧꯁꯤꯜꯂꯨꯔꯒ ꯑꯩꯒꯤ ꯂꯦꯝꯖꯅꯤꯡꯉꯩꯁꯤ ꯀꯔꯤꯗꯅꯣ ꯃꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯇꯤꯟꯁꯤꯠꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯊꯝꯕꯥꯜ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯣ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯂꯅꯨ ꯑꯩ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯅꯪꯅ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯔꯣ ꯑꯁꯤ ꯍꯥꯏꯅ ꯊꯋꯥ ꯁꯥꯗꯅ ꯆꯠꯈꯤ ꯊꯝꯕꯥꯜ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯟꯊꯣꯠ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯇꯣꯟꯅ ꯏꯅꯝꯕꯦꯝꯃ ꯂꯥꯛꯄꯤꯔꯦ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯌꯥꯔꯦ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯃꯗꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯍꯥꯏꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯅꯝꯕꯦꯝꯃ ꯏꯆꯥꯅꯤꯕꯦꯝꯃ ꯅꯍꯥꯛꯁꯨ ꯈꯪꯂꯤꯅꯤ ꯑꯩꯈꯣꯏ ꯑꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯅꯈꯣꯏꯒꯨꯝꯅ ꯄꯪꯆꯥ ꯄꯪꯊꯛ ꯇꯧꯗꯨꯅ ꯍꯤꯡꯕ ꯃꯤ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯁꯦ ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯤꯀꯨꯠ ꯆꯜꯂꯨꯔꯕꯤꯁꯦ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯑꯗ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯅ ꯆꯦꯜꯂꯛꯂꯕꯅꯤ ꯈꯟꯗꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯒꯦ ꯈꯜꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯁꯦꯜꯁꯤ ꯄꯥꯏꯁꯤ ꯃꯁꯦ ꯅꯆꯥꯅꯨꯄꯤꯕꯨ ꯏꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯨꯕꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ ꯄꯤꯐꯝꯗꯤ ꯊꯣꯛꯇ꯭ꯔꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯣ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯥꯏꯗꯅ ꯄꯤꯕꯤꯕꯅꯤ ꯏꯅꯝꯕꯦꯝꯃ ꯋꯥꯉꯥꯡ ꯑꯗꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯍꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯈꯨꯠ ꯆꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯤꯕꯗꯣ ꯃꯗꯨꯗꯤ ꯅꯅꯥꯎ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯅꯣꯅꯤ ꯏꯆꯜꯂꯤꯕꯦꯝꯃ ꯍꯟꯊꯕ ꯃꯤꯗ ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯏꯖꯠ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯩ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯅꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯩꯅꯤꯡꯗꯦ
ngasi haiba numit asidagi nachanupido isanupagi wakhal thadou haidana mama nang khra hai aduga ne aina piriba sel aduna namana zagi punsi do karino hogdokna naba hodazau yare lingbikro nangi sel asisu puzako isanupigi izatka sel khrasiga mantiknagadaba mama to aidi nate aduk mi usitaba sel paire haidina mi bu hanthan yengba nakoi gumbaga ngai set behodaba ikoi lebak phabani nakoi gi mungda mau aigadabagi sar isanupise mapunsi supa mayum panda leirasa yare chapikro ta thot karim laduna ai bu tahaliba ai ne yam leizaning busi magai ne nuki dayo apat pasida hoi bema nangi laira sudadaba yum masida kuina leindi ne iso chale chale amuk khana agi isa pangbodo moithem tongduna phana basilakanu ko asi haina satki ibeton sauna ta thot bu yingdun lehobi adubu sauninge haiduna karide hairuni masanupina lamlanba kanamagi makhut chalubuna mahakna fana sauningdabasu ta thotki mathakta pangal thokna asawadu phudokpadi ngamde asumna thambal amadi saurel gi luhungba kaibagi warina khulai kayadu wawa laurammi thambal mahakti thamoi maset tana kaiba haibadu oirammi pumnamang asiga horakphamsi khombana ni khanbada mahak khombada yam warorammi khomba masu magi khanthaudaba thawong aduna thambal gi punsina asiyawna awaba ikaiba nangbani haina khalubada mahak yamna nungaijaramde asumna matamdi asum hauki saurelbu mama ta thotna araba khul amadagi sel yamna paiba imungi masan ngol amaga luhongna bahaina mangol karambi asumna nongmagi numitni ta thot khulgi potpham amada phamduna magi mama oigadori bidubu thagatni isi sakhiya ai mo oidori do masak ka do onthokna phajakrabasa laigi misabu male mayum makai ga duna moktoy ina khuliba ikoi ga ngai sen oiba sabeksa aigi maunupi do masak phajabada natana khonjel su phajai khonjel ga duna ne khoi thumnaredana managa ima gaidna kaurakpadi is thamoi ga se khakpe ekpe thabasa thaugalona ga leiriba wangang sangang naga phajariba aina het pamjabai de thoi mama mapagi naitom yausabi masanupi oibanina luhungba ka do leipa pungjaw thindana sauna luhung sidana haire sel paiba imungi hongnabi mama ampanaga otok aluna seksina thamjakraba leisabinida aikoi swaigi mama ampana pangthada thadokpi pupang sudabi do madugumu natte mahakna loisilakpada pupang sudabi haina hairibasi thambalbuni potpham phambi sakhina tathori bema wa ngangbada mi pakanuko nangi namong nupi do thagat ki hairasu sumna dum thagat mi paksingan ado nasanupagi luhungbadi karam kanda taraba lakliba tha sigi ningthau kaba numita honggadoribani isi khoi laktabaga yaba nate ko ye laktorini khangdi isi bema pamjabi imu phanglamdai sidi wakhal ga siam nungai sial na sial pairiba makhoi ki khulda khunja singni izat tamnariba imungni aikhoi ga ngai sin oiga doribado as izat yam leiba imungni da aigi mau matik sabi tinya khula sida ni suna phangloibo hayengnya aigi mau do putok dana leikai mamangda lenaraga mi khara mathamoi sakhanki nupi amana tabdo wasit eda masigi tathot haibisia hai tathwa luhongjingai da pangtha da suthagalukinu hayeng wai ne aremada langbai bi oiramdana ko oiroi izat amada hingli bi tathot aina thibai maubu tarai bi oigadro yum amagi mau oibada matik sabini aina thibai mausi hayeng isi koisu adum khanglakan aigi mau oigadori to karamba mi noidana mana aigi mau oirabadine aikogi mungdi mini izat tawba hengadoribani sel paiba imunga ngai sen oinayedana nupi amana phaine isi khoidi namau nupi sel paibim phangdori ado thambaldi ibunga saurelna luhungbusida karim tairaktrabra palakanuda magi waga ikut chandurabi wathok lurabi manabu kari harakanege thaina mana gi isada selaklibado adu sunya mana moi them tawraga aigi isa apangbado phabiribani yam ngamba nupini da kariya magi khombaiduna pharubagi wathok la matungda sunya aigi isa nupana mabu mikut chalure pamje haidana leizarabaduda mana ngamlibo ni tharak unasi haidana pause lalaklibani as hai kanade yam akpanu pini tan charadinya mana masani yadana khombana mabu phabani kaiduna hairibado masin thibu oiram dawri adudi oiramoida thambaldo adugumanu pinati
Ibunga Sarilga, Luhomagi Matam Lipna the Lay of a Kanduda, Mana Kaidubagi, Komada Musiendo, Kombana Mau Pabibani, Tambagi Mara Lake. Nang Nakari Kangadana, Nang Mangai here, Tambagi Maram the Kanglibas. Matung Marum Kangana, why am the Nanglikat? Kainuni is here, Saga Piraki Budu, Ayukayam Kaiba, High Krabaki. Nang na Tambagu Tagat Libado, Aiki Mayuk the Libanatro, ha. Nang isidi, Larabano Maset, Isang Sangari Bakaiduni ha. Here is it, why you assume the Nanguda. Karigi sum the Nangba, is that Yao to be no going in the Limbe, I guess a sacred. I see Highness Saki. Kai Sanarigi, is that Yao the Bogatorum like a sacrisita. Now Robani be a manaruno. Masik in the PC, I is at Labini, I is at Amadi Hindi, but Idana. Wang coding is at Pandana, don't lay them. Who talk Panihi? Si bu si jadi, Sat Hinay Sisaki. Asumna. No madagi nini dagi humi, asum hoki bana. Sauril Gilhum Banamit na lak labada. Loyum mo oy ba Sauril na, Pazaraba Pizet lighting set to na. Sagay gi halaman amadi, marumapang singaloy na, saysak pa na penakong duna, isaysak laga. Langden tinduna, may loyum bi oy Kitabi bulaw busat kribado. Tonggal dagi, tambal na, lona ying sa huduna, benda na sak na kapsarami. Suam na kumbabu, mataw seklaga, mataw pamilga na kanangang pamil na. Nang siya puningita. Na may apakot na kausilak na nang teksi ako pamani singasi. Nang natoy siya kayo ba? Napunsigi yutak tama nang natibong na yutak sila. Naduga, ni iluhong na bagi matamlip labisal tambal pabit. Naday di, magihan nagi saurel hay basan huran naman na na mikut saluri hay na isal do miray biri. Naduga nang nalansa na basada na huway may hay na tumilisi. Kayo nang natorisi. Chekla na. Nadunya isi. Ito, nang siya matam niyo ramnida. Tinadagotan sila ko. Nang isi, isal tambago, usiwa match, magi punsibo, manghangi kan mamali. Ato di hay ganun iso. Ay na tambago di, tamoy sim nungsi. Magi da magsira sungam. Ay ki kan tau da wakal na, mabo, awapong da tahaluri. Masikan ba da, magi mamangda, isa kasi utpangamda na, wana lili ba ni. Magi da magkalaga, sauril gi manang tasatu na, tambago daw simbiyo hay da na, makong sok na pao ba, hayo ba ni. Tambago, ay na pa doon siya lurabaso, mahag. Amak masit am tayaw da na, lekok da sasaribi, lay da kat payaribi, na sumsim to na simbi yaribi, layrang uri hay na hayzaro ba ni. Adubo, jawril mani yarak da ba ni. Pamil na, nang di ko'y kanganda na, aron matabak ayam taro mina, yahin ang su. Kandi tao, nang nupato, iko'y nang yandeng pangki. Wait tao, ay na mabo, awapong datahan da na, ikay pananghan mani. Magi pun sinangasi, mitupirang kang da layri basa, ay na ni. Ado na ay, magi na maglib lagi. Ay na mahako, ning thokol gilay magum na, minagtatam lagi. Masig tholak ba, apapatapon ba, ay mayop na lagi. Chekla na, siyas, ado na na. Ado radi, nasakto kran nung sila na. Ado, nasisi, sauril gilung ba namit oira mali. Ni na hinay, sauril ginupido. Na ikay kun na ba, siyal yam na pay ba imong gimasan, wal ni kay na hinay. Toy ba, sauril gimama na, mamaw siyal pay mimpang daw rin na, kuding giwari sabad. Mising to. Sauril ki mama ubada hau thadan siya na rin. Pamil na. Nahan so, kay tiyalda, ay di izat na hingbini. Ay gi mauso, minay kay kum na ba izat tong nabay mong gimasan ni wal ni kay da na hayaw ba ni. Asihay na wari tawri matanggi ayuk ni tathot. Mamaw na pina, lay tamoy thali ba do, taway tani ying do na mumonok sari. Ngayaki matong, yahay mabiga, memton gado, duhong mayahog da bagi, pot yung tinba, tathot ho'y dalaklam ni. Tathot na. Isi tathot, ay ko'y lakliye, ngarang luhong mayaw bang amhaw jay da na, pot yung tinba lakliba. Hoy niya, ay so, ngarang noy ni udi da na kaliba. Lao, manggol da kakalo. Hay, mawa, biyama. Inim gi mau thoy biya, imau sana, nang mutta bro. Mila inya, tidak putora o. Tathot ki mamaw ku kawa do da, memton amadi yay mabido, yung na do na nok nay, memton a. Tathot, nang nanamang nupi kaw wasita ba da, pukning dumungsi, ontok na nungsi na kaw krahaywa nung sinagaw trabali kay no, ay gimaw siya. Maniyam ay napaham ni tizabi, ikut sabi imaw ni. Ima, pidahay ba to? Namabo ko'y nadum sa hoy na piyo. Ima bo, indum sa pidasom na ning sinbiyo. Yay mabi, tatotoon sindo na. Isi tatot, namang nupisiti masakotok na pazakreda, masin makana ganong siri ba. Tatot, adum na gamina, mamang nupi tagalag pa do da, mabuning nga do haraw say. Tanzado da tonggalom da ginupa ama manamda angang apit pa mapudo na magkuta na angang nupi masama samto na sanglatlam ni. Kanano,
ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯁꯥꯖꯦꯟ ꯃꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯁꯤꯅ ꯃꯦꯝꯇꯣꯟꯅ ꯍꯣꯏꯅꯦ ꯀꯅꯥꯅꯣ ꯁꯤꯕꯨ ꯇꯥꯊꯣꯠ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯀꯦꯊꯕꯤ ꯃꯥꯗꯤ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯉꯤ ꯀꯦꯊꯕꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯦꯊꯕꯤꯗ ꯆꯦꯠꯅ ꯀꯣꯟꯖꯩ ꯃꯌꯥꯝ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯉꯔꯥꯡꯇ ꯂꯨꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯕꯤ ꯀꯦꯊꯕꯤꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯠꯅ ꯀꯣꯜꯂꯤꯕꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯅꯩ ꯇꯣꯝꯕꯅ ꯀꯦꯊꯕꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪ ꯑꯩ ꯁꯥꯎꯅꯗꯨꯅ ꯃꯇꯝ ꯈꯔ ꯈꯥꯏꯅꯔꯨꯔꯦ ꯑꯗꯨꯒ ꯅꯆꯥ ꯅꯋꯥ ꯂꯩꯔꯤꯕꯤ ꯅꯪꯅ ꯂꯧꯔꯝꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯀꯔꯤꯅꯣ ꯀꯩꯅꯣ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯉꯥꯎꯕꯔꯣ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯏꯃꯥ ꯅꯪ ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕꯔꯣ ꯑꯩꯈꯣꯏ ꯏꯃꯥ ꯅꯪ ꯊꯤꯕꯗ ꯀꯌꯥ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯥꯒꯤ ꯕꯨꯕꯣꯛꯀ ꯄꯨꯄꯨ ꯍꯣꯏꯒꯤꯗꯁꯨ ꯆꯠꯂꯨꯔꯦ ꯃꯣꯏꯅꯅꯦ ꯏꯃꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯅ ꯍꯥꯏꯗꯣꯔꯛꯇꯦ ꯑꯗꯨꯒꯀꯣ ꯑꯕꯣꯛ ꯑꯃꯅ ꯏꯃꯥꯒꯤ ꯂꯩꯐꯝꯁꯦ ꯇꯥꯛꯂꯛꯏꯅꯦ ꯑꯩꯒ ꯄꯥꯕꯒ ꯏꯃꯥ ꯅꯪ ꯂꯧꯕ ꯂꯥꯛꯏꯅꯤ ꯏꯃꯥ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯁ ꯀꯥꯏꯗꯒꯤ ꯑꯉꯥꯎ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯁꯤꯕꯣ ꯏꯃꯥ ꯑꯣꯏꯕꯦꯝꯃ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯤꯡꯅ ꯑꯩꯒꯤ ꯃꯧꯗ ꯏꯃꯥ ꯀꯧꯔꯤꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯣ ꯏꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯏꯅꯦ ꯑꯩ ꯀꯦꯊꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯩꯒ ꯀꯦꯊꯕꯤꯒꯒꯤ ꯏꯆꯥꯅꯤ ꯑꯩꯒ ꯀꯦꯊꯕꯤꯒ ꯃꯇꯝ ꯈꯔ ꯁꯥꯎꯅꯕꯗꯒꯤ ꯀꯦꯊꯕꯤꯁꯦ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯃꯄꯥꯝꯗꯒꯤ ꯀꯧꯕ ꯆꯠꯄꯗ ꯏꯀꯨꯏ ꯏꯅꯦꯝꯅ ꯃꯥꯕꯨ ꯑꯩꯈꯨꯝꯅ ꯁꯤꯟꯅꯔꯛꯇꯕꯅꯤ ꯉꯁꯤꯁꯨ ꯑꯩ ꯃꯥꯕꯨ ꯀꯧꯕ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯏ ꯑꯗꯨꯗꯒꯤ ꯃꯥꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥ ꯀꯔꯤꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯕ ꯃꯧ ꯑꯣꯏꯔꯝꯂꯕ ꯑꯗꯨꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯁꯤ ꯍꯥꯏꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯇꯥꯊꯣꯠ ꯂꯩꯃꯥꯏꯗ ꯇꯞꯅ ꯐꯝꯊꯈꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯣꯠꯌꯦꯡ ꯄꯤꯕ ꯂꯥꯛꯄ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯌꯥꯏꯝꯕꯤꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯉꯤ ꯇꯣꯝꯕꯅ ꯀꯦꯊꯕꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯅꯆꯥ ꯅꯋꯥ ꯂꯩꯔꯤꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯨꯍꯣꯡꯕ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯤꯌꯥꯝꯅ ꯅꯪ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯝꯃꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯄꯗ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯁꯤ ꯌꯥꯗ꯭ꯔꯤꯕꯗꯨꯗꯤ ꯅꯪꯗꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯂꯤꯗꯅ ꯃꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯨꯍꯣꯡꯅꯤꯡꯂꯦ ꯂꯨꯍꯣꯡꯉꯤ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯅꯪꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯕꯗꯣ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯤꯕꯅꯤ ꯅꯪ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯅꯤꯁꯤꯒꯤꯗꯤ ꯈꯖꯤꯛ ꯈꯟꯕ ꯌꯥꯕꯅꯤ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯅꯪꯁꯦ ꯃꯃꯥ ꯑꯃꯅꯤꯀꯣ ꯌꯥꯏ ꯌꯥꯏ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ ꯅꯪꯅ ꯂꯧꯅꯤꯡꯕ ꯐꯤꯔꯦꯞ ꯂꯧꯕꯗ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯅꯪꯁꯨ ꯆꯠꯂꯁꯦ ꯑꯩ ꯏꯃꯥꯕꯨ ꯅꯨꯡꯁꯤ ꯏꯃꯥ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯌꯥꯔꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯃꯥꯕꯨ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯒꯅꯨ ꯅꯪꯒꯤ ꯅꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯃꯥꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯧꯅꯤ ꯀꯥꯟꯅꯗꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯄꯥ ꯏꯆꯥꯒꯤ ꯈꯪꯄꯣꯛꯁꯪ ꯑꯗꯨꯗ ꯏꯄꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯅꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯄꯣꯠꯌꯦꯡ ꯄꯤꯕ ꯂꯥꯛꯄ ꯌꯥꯏꯝꯕꯤꯒ ꯃꯦꯝꯇꯣꯟꯒꯗꯨ ꯀꯨꯝꯍꯩ ꯂꯣꯏꯔꯕꯗ ꯇꯥꯊꯣꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯝꯇꯣꯟꯅ ꯇꯥꯊꯣꯠ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯌꯥꯏꯝꯕꯤꯅ ꯏꯆꯦ ꯇꯥꯊꯣꯠ ꯀꯣꯛꯇꯣ ꯉꯥꯎꯔꯕꯗꯤ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯄꯣꯠꯌꯦꯡꯁꯦ ꯐꯥꯟ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯊꯝꯂꯝꯃꯒꯦ ꯏꯆꯦ ꯃꯦꯝꯇꯣꯟ ꯂꯥꯎꯍꯩ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯇꯥꯊꯣꯠ ꯇꯥꯊꯣꯠ ꯈꯨꯝꯗꯦ ꯂꯩꯃꯥꯏꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯤ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯌꯥꯏꯝꯕꯤꯁꯨ ꯆꯠꯈꯤ ꯀꯦꯊꯕꯤꯁꯨ ꯃꯅꯦꯝꯗ ꯀꯩꯁꯨꯝꯇ ꯍꯥꯏꯗ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯃꯧ ꯑꯣꯏꯔꯝꯂꯕ ꯑꯗꯨꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯏꯖꯠꯇ ꯍꯤꯡꯕꯤ ꯇꯥꯊꯣꯠ ꯑꯩꯗꯤ ꯏꯖꯠ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯅ ꯅꯠꯇꯦ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯃꯄꯥꯒ ꯏꯆꯥꯅꯨꯄꯥꯒꯅ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯀꯥꯏꯅ ꯈꯪꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯀꯔꯤꯅ ꯍꯥꯏꯅꯈꯤꯅꯤ ꯏꯆꯦ ꯃꯦꯝꯇꯣꯟꯒ ꯌꯥꯏꯃꯕꯤꯒꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯁꯔꯥ ꯁꯂꯝꯂꯅꯤꯗꯣ ꯑꯩꯒꯤ ꯏꯖꯠꯇꯤ ꯄꯨꯡꯂꯣꯏ ꯂꯣꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯁ ꯑꯩ ꯁꯤꯅꯤꯡꯂꯦꯗ ꯑꯩ ꯈꯪꯉꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯇꯧꯒꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏ ꯀꯦꯊꯕꯤ ꯀꯦꯊꯕꯤ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯀꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯃꯧ ꯅꯪ ꯂꯩꯁꯥꯕꯤ ꯁꯥꯔꯤꯕꯅꯤ ꯑꯩꯁꯤ ꯏꯖꯠꯇ ꯍꯤꯡꯂꯤꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ
นั่งนะไอ้อีจัดกุมบะลูกไม้ตะหักแล้วก็โยนทุกนี่ไปสิกันดีกินเหรอฮะนัสซานาว่าเลยพี่มองนั่งนะเลยสาบิสาตัวนั้นมีน้ำหลักอะไอ้ยุ่มอสิดามองอันนั้นหลักอีบกันดีกินเหรอนุ้ยกินน้ำมาน้ำปลาตัวน่ะไอ้คนที่มีน้ำลิบสิไอ้คนหัวสิทริบหรอกันดีโนดาไอ้ที่ไม่ปากดีปลักกันโนดาไอ้น่ะนั่งในยุ่มสิลาอิสิบุไอ้นั่นนับแต่หลักอินเดอร์หลักลิบหรอนั่งนัดรออีโมอิสระกีอีโมอิสระกีให้ดานะไอ้ที่ไม่ปาเด็กรีรีตักมันมาเด็กไอ้เสียอีไม่ปากยาทั้งมาตุ้งอินน่ะนั่งในยุ่มสิดามองอันนั้นหลักกี่บันนัดรออะดูดีไอ้แต่นังบุอีโมอิสระกีให้บันนัดกันดีกินนังดีไอ้ที่มองนี้เลยสาบินัดเตียนให้รักจิบนั่งเดไอ้งอนดาอีเบมานั่งมองแล้วเลยสาบินัดหังรอนั่งเดนะไอ้เด็กตาให้กันรอฮะมาสิมาจิ้งกับเชี่ยวกันนี่มาสิเฮ้ต้องงั้นบีนั่งไอ้ยุ่มสิเลยบีอะเขาจินั่งนับป้อนมาจากกี่กันได้บ้างนัดจับดินั่งไอ้นั่งงักซ้ำไปแล้วก็ลากตัวอินมาสวยฮ่าฮ่าโยนั่งเนี่ยงักซ้ำไปแล้วก็อินแบบนี้บ้าอามุกตะกันโอเคฮ่าฮ่าโยลาโอเนี่ยงักซ้ำไปแล้วก็ไอ้บูอีป้ามีอย่างเดิมอินเลยลาโอมาสินี่โอมาสิที่เนี่ยมาสิเนี่ยงักซ้ำไปแล้วก็ลากตัวอินกันได้เฮ้อาศัยให้นัดตัดทอดเกทับบีตามในทรงสิลีแต่ดูเกทับบีนัดตัดทอดปูลากตัวอินทอดักลัมไอ้โยอิสไอ้ก็สิลากตัวอินเนี่ยมาสิดูดินั่งอาศัยให้นะมาโมเกทับบีกิมาสมาดุลามีอาภบิสารัมบีเกทับบีสูมาเกเสียงมาสักโลนัดเลารักตัวนะตัดทอดตามาคุดหันดูนัดตัดทอดไปเหกตะพุยมันนี่มาโมอดูอามันเห็นจินไปยาดีให้บกิโมงดาพุดัดนารีสมดนาเมมตุนก็ย้ายบีกันนะตัดทอดกีงารังตัดหงนักบีมาโมอดูในซาบิโอยรำเดรมาสามวัดเลยรบิมองโอยรำเลยให้นะคุณเลยใกล้ได้เสร็จจะตุนเป่าตำลำมีนาสิดีมาคุยกับคุณละดูตัดทอดกีอิมุงกีวารีนสาราสลำมีว่าให้คุณยังกีอิจัดเลยบินให้นะให้ซาบิตัดทอดอดูคุณเลยใกล้กีมามังดามานะปามนาทีซาบิมาโมอดูกีหักตักตาอิจัดปุ่มลอยรำมีนุมิดกางดีตัดทอดกะมาโมเกทับบิกขัดนาบะเกทับบิกีมาปามสูคุดกันปังกันบ่อยบนะตัดทอดห้อยนับปากในเกทับบิบุผู้ใส่ดุลตันสุงกำลำเทเกทับบิสูสุนิงดับิมันเนมักผู้เสบาตังดับิโมอมาโอยบนะนุมิดคุดิงกีมันเนมกระดุมักอวัยคุมตังในดุนขัดนารำมีการิกุมบะกันดนะคุณนาบสูกระดุมักยาวรำมีสาวเรียนมาสูมังงอนดัดทอกลิบะทอกดอกอสินะมามานะบสิงนะมาบุลักนักการิมนบิรำมีสาวเรียนเปียนดับะนิงำดับะอีกายบะกายาสินะมหาคุสิกติตายนะบ้าขังดาอยู่ตะตายนะดุนะอยู่ไรสุวรรณป้ามาโอยรักลำมีนาซิสุสาวเรียลดูอยู่เงาดุนะลาวคงมีลุงไฮเร่มีกี่มันก็จะรู้เลยให้ดุนะไอ้นัดบาลกี้เสียงบนุชีพูมีไรรู้กี่มาให้นะนาซิดีมาสามวันเลยเป็นปีมาอีตัวให้นะพังฮันดูสูมาจ้าอันนี้กี่มาจ้ามาขักันนะเตโกอันนี้เนี่ยไอ้สิอันนี้สิสูคุณสิรู้มาขันละมาสิกุมมาสิไอ้กี่มานะอิจัดเตหิงบีอิจัดเลยบีไอ้กี่มาสินะทุกอันบังอับตัวนี้ก็ทำบ้านั่งบุญมีไรหรือบ่กี่มาให้พังงั้นสิดีไอ้เลยข้าตาระบมีให้ตัวอีมานะบ่สิ่งน่ะสู้ไอ้บุกการิมนะบิบเลยใกล้กี่มีสิ่งน่ะสู้ไอ้บุระกะไม่ค่อยมาเสนอสินนะตัวน่ะสิบวันวาริสันก็ชุดเลยแต่บ่อังงังนับจูบพอบ่น่ะไอ้บุอุบดนกชิลักสิดบุไอ้เนี่ยอยู่ทักแล้วก็อีกไก่บ่ข้างจุดอีกไก่ทักกันนี่ไอ้เนี่ยสิจีพอบ่อยู่ดุมทักกันทำบ้าสิดีไอ้ยองกับนิ่งทำบ้าไอ้ยองกับนิ่งไงยังสิอาศัยให้เนี่ยเราคงลีเกทับบีมาเป่าเดินทุกเล็กตัวนะโฮไก่โน่ดะทำบ้าเนี่ยเราคงลีบุตรบุการิโนฮะการิกิโนยามทุนีมุ่งเดสังโลไอ้บุญเนี่ยสาวน์บสิลกันไอ้เนี่ยสาวรักลับดีอีป้ามีบุญอีป้าสิงโดเการะกะผู้ที่ขันสนิเหไอ้อีมุ่งเดสังลักลักินุปีนั่งกินน่ะป้างกีสารวยงารวยมันเป็นนับบุญนป้าสิงโดเกาโจสิยาร์ไอ้เนี่ยน่ะหันมุนั่งบุญน่ะป้อมจะรู้ให้รู้ปะกี้นั่งกินน่ะบุญนป้าสิงนั่นหลับแล้วก็ไอ้กิสินสะดันทาระก็กักกิโตกิบุตรอะตัวเด็กไอ้เสียนั่งกินน่ะบุญนป้าสิงตัวปลักปะก็อิสระสิสวยตลอดโอ้นั่งไอ้กี่บุญอีป้าสิงตัวกี่บ่อยกี่ไอ้ยแต่สิงน่ะมวยบุกิเสมวยดูนั่นเองไอ้เนี่ยกี่ริบเสนั่งชูไอ้เลี้ยงกี่เรดิลาอิมุงเดสังโลโฮยันไอ้สังก์เกทับบีมุงเดสังคีสาวเรียลเกทับบีเนี่ยสังครบดาเกทับบีบุตุงลมตะกี้มาคงเอาตัวเนี่ยก้าวบุกิมงกันตัวสมัยนี้มาย้อนสิก้าวเกิดก็ทั้งมุ่งสิปีเลยตรงนี้อีกันนาดเนาะนั่งน่ะก้าวบุกไก่เนี่ยก็ให้ไปต่อไอ้คนเดาฮะอีป้องมีบุ้งป้าก้าวให้ไปนั่งฮะนั่นเด็ด
ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯁꯣꯝꯗ ꯑꯩꯗꯤ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤ ꯄꯣꯛꯄꯤ ꯃꯉꯣꯟꯁꯤ ꯅꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨ ꯑꯔꯥꯡꯕꯤꯗꯨꯗ ꯍꯥꯏꯖꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯊꯣꯠ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯑꯃꯗ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯥꯔꯛꯇꯅ ꯌꯥꯝ ꯅꯣꯛꯅꯤꯡꯂꯕꯗꯤ ꯅꯣꯛꯂꯣꯏꯗꯅ ꯃꯌꯥꯁꯤꯡꯁꯤ ꯐꯤꯅꯥꯁꯤ ꯍꯦꯛ ꯅꯝꯁꯤꯜꯂꯤꯁꯦ ꯆꯥꯎꯈꯠꯇꯕꯤꯁꯤꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯇꯥꯊꯣꯠ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯆꯤꯜ ꯈꯔ ꯐꯕꯤ ꯃꯧ ꯑꯃꯅ ꯏꯗꯣꯝꯆꯥꯒꯤ ꯃꯧꯗꯨꯕꯨ ꯀꯝꯗꯧꯒꯦ ꯄꯥꯎꯒ ꯖꯥꯠ ꯌꯥꯝ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯏꯗꯣꯝꯆꯥꯒꯤ ꯃꯧ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅꯩꯌꯦ ꯆꯨꯝꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯗꯤ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯔꯕꯅꯤꯅ ꯃꯧꯁꯥꯕꯤ ꯇꯥꯔꯦꯅꯦꯀꯣ ꯌꯥꯏꯍꯦ ꯃꯧꯁꯥꯕꯤ ꯀꯥꯏꯅ ꯐꯠꯇꯕꯨ ꯐꯖꯔꯤꯅꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯅꯣꯡꯃ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯑꯩꯈꯣꯏ ꯀꯣꯏꯊꯣꯔꯛꯀꯦ ꯏꯖꯠꯇ ꯍꯤꯡꯕꯤ ꯏꯗꯣꯝꯆꯥꯒꯤ ꯅꯃꯧꯗꯣ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯨꯛꯇ ꯆꯥꯃꯤꯟꯅꯖꯒꯦ ꯍꯦ ꯅꯊꯧ ꯂꯩꯇꯕ꯭ꯔꯥ ꯅꯣꯏ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅꯦꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯅꯊꯧ ꯇꯧꯔꯒ ꯅꯌꯨꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯁꯤꯡꯁꯦ ꯍꯤꯒꯠꯇꯅ ꯃꯤꯋꯥ ꯉꯥꯡꯂꯒ ꯂꯩꯇꯦ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ ꯁꯅꯗꯕꯤ ꯃꯧꯁꯤꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯏꯖꯠ ꯇꯦꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯆꯕꯤꯁꯦ ꯑꯩꯗꯤ ꯀꯜꯂꯛ ꯌꯥꯝ ꯄꯦꯜꯂꯤ ꯃꯥꯅ ꯃꯃꯧꯁꯦ ꯁꯦꯜ ꯄꯥꯏꯕꯤ ꯊꯧꯒꯜꯂꯣꯟ ꯂꯩꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤꯕ ꯐꯪꯗꯧꯔꯦ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯌꯧꯕꯤ ꯃꯧ ꯑꯝꯇ ꯂꯩꯔꯣꯏ ꯀꯥꯏꯗꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯒ ꯍꯧꯖꯤꯛ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯑꯩꯗꯤ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕꯅꯤ ꯑꯩꯗꯤ ꯏꯖꯠꯇ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯤꯅ ꯅꯣꯛꯅꯒꯗꯕ ꯏꯖꯠ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯊꯝꯕꯥꯜꯕꯨ ꯏꯈꯨꯠ ꯆꯜꯂꯨꯔꯦ ꯍꯥꯏꯗꯅ ꯂꯧꯁꯤꯟꯕꯤꯈꯤꯗꯕ ꯊꯝꯕꯥꯜꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯅꯤ ꯃꯥꯅ ꯃꯆꯥ ꯂꯩꯔꯕꯤ ꯃꯧ ꯑꯃ ꯃꯃꯣꯏꯅ ꯐꯪꯕꯤꯕꯁꯦ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯖꯠꯀ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯅ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯨꯕꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯥꯜ ꯈꯣꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯈꯣꯝꯕꯅ ꯃꯥꯒꯤꯗꯃꯛ ꯈꯟꯖꯕ ꯀꯌꯥ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯈꯣꯝꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯈꯣꯝꯕꯒ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯈꯣꯝꯕꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯂꯩꯕꯤꯕ ꯐꯅꯦꯛ ꯑꯗꯨ ꯁꯦꯠꯇꯨꯅ ꯈꯣꯝꯕꯕꯨ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯈꯣꯝꯕ ꯃꯃꯣꯟ ꯅꯣꯛꯅ ꯊꯝꯕꯥꯜꯅ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯖꯔꯤ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯀꯨꯏꯔꯦ ꯋꯥꯕ꯭ꯔꯣ ꯋꯥꯗꯦꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯉꯥꯏꯕꯕꯨ ꯋꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯉꯁꯤꯗꯤ ꯅꯪꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯊꯝꯕꯥꯜ ꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ ꯈꯣꯝꯕ ꯅꯨꯡꯁꯤꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯖꯗꯨꯅ ꯊꯝꯕꯥꯜ ꯀꯩ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯗꯅ ꯆꯠꯂꯁꯤ ꯇꯥ ꯈꯣꯝꯕ ꯑꯩꯕꯨ ꯇꯥ ꯈꯣꯝꯕꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕꯤꯔꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯗꯨꯗꯤ ꯂꯥꯎ ꯆꯠꯂꯁꯤ ꯉꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯈꯨꯗꯥꯡ ꯑꯁꯦ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯈꯨꯖꯤꯡ ꯄꯥꯂꯣꯏꯅꯗꯨꯅ ꯆꯠꯈꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯁꯦꯛꯂꯥꯅ ꯃꯈꯨꯠꯀ ꯁꯝꯅꯔꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯄꯥꯝꯌꯣꯟꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯆꯠꯂꯒꯕꯨ ꯅꯣꯛꯇ꯭ꯔꯗꯤ ꯀꯞꯀꯗ꯭ꯔꯣ ꯑꯉꯧꯕ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅꯤꯁꯨꯅꯦ ꯏꯇꯥꯎ ꯈꯣꯝꯕꯅ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯅꯦꯇꯣꯟꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯀꯥꯎꯊꯔꯨꯁꯤ ꯂꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯀꯥꯟꯅꯩ ꯆꯠꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯝꯕꯥꯜ ꯈꯣꯝꯕꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯈꯣꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯆꯥꯎꯅ ꯂꯨꯍꯣꯡꯂꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯖꯠ ꯂꯩꯕꯤ ꯁꯥꯕꯤ ꯇꯥꯊꯣꯠꯇꯤ ꯃꯥꯅ ꯄꯥꯝꯅ ꯊꯤꯖꯕꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯗꯨꯒ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕ ꯌꯥꯗꯕꯒꯨꯝ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯇꯤꯟꯅꯕ ꯌꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ